ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩꯅꯥ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯄꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯆꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯆꯥꯅꯤ꯫ ꯄꯥꯛꯄꯤꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯍꯜꯂꯝꯗꯦ꯫ ꯃꯁꯤꯅ ꯇꯣꯝꯄꯣꯛ ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯕ ꯍꯩꯔꯝꯗꯦ꯫ ꯄꯥꯛꯄꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯆꯥꯕꯨ ꯊꯥꯛꯂꯤ꯫ ꯊꯕꯛ ꯁꯨꯐꯝꯗꯅꯤ ꯄꯥꯛꯄꯤ ꯃꯈꯨꯠꯇ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯕꯨ ꯙꯛ ꯙꯛ ꯌꯩꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯏꯕꯦꯇꯣꯝꯕꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏ, "ꯄꯥꯛꯄꯤꯌꯥ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯑꯩꯗꯤꯅꯦ ꯋꯥꯕꯅꯕꯨ ꯌꯥꯗ꯭ꯔꯦꯗ." "ꯏꯆꯦ, ꯋꯥꯕꯒꯤ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯋꯥꯔꯕꯅꯤꯗ꯫ ꯅꯨꯡꯁꯦ ꯈꯔꯒ ꯊꯨꯒꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯐꯅꯗꯤ ꯌꯥꯝꯂꯤꯁꯦ, ꯅꯨꯃꯤꯠꯁꯤꯁꯨ ꯀꯣꯛꯇꯣꯟꯗ ꯆꯞ ꯌꯨꯡꯂꯤ꯫ ꯅꯠꯇꯦ ꯄꯥꯛꯄꯤ, ꯎꯈꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ?" "ꯄꯣꯊꯥꯕꯨꯗꯤ ꯄꯣꯊꯥꯅꯤꯡꯂꯦ ꯍꯥꯏꯕꯕꯨ ꯏꯆꯦ, ꯑꯗꯨꯗ ꯃꯥꯃꯇꯣꯃꯥꯜꯗꯣ ꯃꯍꯥꯛ ꯑꯃꯨꯛ ꯍꯦꯛ ꯂꯥꯛꯁꯤꯜꯂꯕꯗꯤ ꯃꯤꯋꯥꯃꯨꯛ ꯇꯥꯒꯗꯧꯔꯤꯕꯅꯤꯗꯣ." ꯏꯕꯦꯇꯣꯝꯕꯤꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ, "ꯂꯤꯛꯅ ꯃꯔꯣꯜ ꯑꯃ ꯂꯤꯛꯂꯤꯕ, ꯑꯩꯗꯤꯅꯦ ꯄꯥꯛꯄꯤꯌꯥ, ꯃꯥꯃꯇꯣꯃꯥꯜꯁꯦ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯈꯤꯗ꯭ꯔꯦ꯫ ꯁꯦꯜ ꯈꯔ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯨꯛꯅ ꯃꯨꯛꯂꯤꯕ, ꯂꯥꯏꯃ ꯌꯦꯡꯖꯅꯤꯡꯗꯦꯗ." "ꯑꯗꯨꯅꯤꯅꯦ ꯏꯆꯦ, ꯉꯥꯏꯍꯥꯛꯇꯪ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯣꯊꯥꯔꯨꯔꯕ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯐꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯣꯊꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯍꯥꯛꯀꯤꯁꯦ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯑꯣꯏꯔꯦ, ꯑꯩꯒꯤ ꯃꯍꯥ ꯑꯁꯥꯎꯕꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦꯗꯣ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯅꯁꯨ ꯁꯨꯕꯤꯔꯤꯕꯅꯤ, ꯋꯥꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯆꯥꯟꯅꯗꯦ, ꯑꯩꯒ ꯃꯥꯏ ꯁꯨꯡꯆꯥꯟ ꯍꯦꯛ ꯆꯥꯟꯅꯗꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯃꯥꯃꯇꯣꯃꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯃꯥꯃꯇꯣꯃꯥꯜꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯄꯥꯛꯄꯤꯗ ꯇꯞꯅ ꯍꯥꯏ, "ꯄꯥꯛꯄꯤꯌꯥ, ꯇꯨ ꯑꯁꯤꯗ ꯂꯥꯛꯂꯤꯗꯣ, ꯃꯕꯨꯛ ꯑꯁꯤ ꯀꯪꯊꯣꯛꯂꯒ ꯃꯃꯥꯏ ꯑꯁꯤ ꯁꯨꯛꯇꯣꯛꯂꯒ." "ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯃꯥꯃꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛꯅꯤꯗꯣ꯫ ꯑꯍꯥꯎꯕꯇꯅꯤ ꯆꯥꯔꯝꯒꯗꯕ, ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯆꯥꯔꯕꯅꯤꯅ ꯃꯄꯨꯛꯂꯣꯝꯗ ꯂꯣꯏꯅ ꯏꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯦꯡꯉꯨꯅꯤ ꯐꯤꯕꯝꯁꯦ, ꯁꯟꯕꯤꯅ ꯃꯤꯔꯣꯜꯕ ꯍꯦꯛ ꯃꯥꯟꯗ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ꯫ "ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯃꯀꯣ ꯃꯥꯟꯕꯨ ꯃꯥꯟꯗ꯭ꯔꯅꯦ? ꯍꯩ, ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯇꯝꯅꯅꯤ ꯂꯥꯛꯂꯤꯕ, ꯅꯨꯡ ꯊꯨꯒꯥꯏꯕ ꯂꯦꯞꯀꯅꯨꯀꯣ." ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯅꯨꯡ ꯀꯟꯅ ꯊꯨꯒꯥꯏꯔꯤ꯫ ꯃꯕꯨꯛ ꯊꯣꯟꯕ ꯃꯥꯃꯇꯣꯃꯥꯜ ꯃꯕꯨꯛ ꯑꯗꯨ ꯀꯪꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯥꯛꯂꯤ꯫ ꯅꯨꯄꯤ ꯑꯅꯤꯅ ꯅꯨꯡ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ, ꯍꯥꯏꯐꯦꯠ ꯂꯦꯞꯄꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯅꯪꯅ ꯅꯨꯡ ꯊꯨꯒꯥꯏꯔꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯆꯥꯎꯃꯜꯂꯤꯅꯦ꯫ ꯇꯨ, ꯃꯁꯤꯗ ꯂꯩꯔꯤꯕ ꯀꯥꯏꯁꯦ ꯆꯥꯎꯗ꯭ꯔꯥ? ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯊꯨꯒꯥꯏꯔꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ? ꯁꯦ, ꯅꯨꯡꯊꯪꯗꯣ ꯆꯦꯠꯅ ꯄꯥꯏꯔꯒ ꯙꯣꯛ ꯙꯣꯛ ꯍꯦꯛꯇ ꯊꯥꯗꯧ." ꯏꯕꯦꯇꯣꯝꯕꯤ ꯃꯥꯃꯇꯣꯃꯥꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯍꯩꯅꯗꯕ ꯐꯥꯎꯔꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ꯫ ꯃꯀꯣꯛ ꯑꯇꯥꯡꯕꯁꯤꯗ ꯅꯨꯡꯊꯪ ꯑꯁꯤꯅ ꯗꯣꯛ ꯍꯦꯛ ꯁꯨꯕ, ꯑꯗꯨꯒ ꯐꯒꯗꯕꯅꯤ꯫ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ, ꯉꯥꯡꯗꯣꯏꯒꯦ ꯑꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯥꯃꯇꯣꯃꯥꯜꯅ ꯋꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯦꯝꯃ ꯈꯣꯏ, ꯊꯕꯛ ꯇꯧꯕꯗ ꯐꯖꯅ ꯇꯧꯅꯤ ꯅꯈꯣꯏꯕꯣ꯫ ꯑꯅꯤꯔꯛ ꯍꯟꯅ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ꯫ ꯁꯦ, ꯇꯧꯅꯤꯅ ꯇꯧꯔꯕꯗꯤ ꯑꯃꯨꯛ ꯇꯧꯕꯗ ꯃꯑꯣꯡ ꯇꯥꯅ ꯇꯧ." ꯏꯕꯦꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯍꯣ ꯃꯥꯃ, ꯃꯀꯣꯛ ꯇꯥꯡ, ꯃꯥꯃꯒꯤ ꯀꯣꯛ ꯑꯗꯨꯁꯨ ꯇꯥꯡꯒꯅꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ, ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ." ꯃꯁꯤꯗ ꯇꯣꯃꯥꯜꯅ, "ꯏꯕꯦꯇꯣꯝꯕꯤ,
Karino nang nahairibado? Mamagi kok aduna tangningbba matamda tangbagum aikhoi sune thabak suningba matamda phajana sugani. Asuk wana thabak tawbiriba se phai haina thagatkedi leite. Adudi natadana nung ase chawmalliga pikmaliga. Karino haibanida mama? Achauba nung ase pikna thugainabani. Aina nakhoibu sel piduna neklibase. Asumaina chawna thugaigadaba oirabadi nakhoibu nekludrabasu yaina. Ho mama, liklaga liksai haibagi wakhaldo thado o. Likpa henmalabadi tumbada maglaknaraga si haibani. Kayada nun he. Haujikangi nupisingsi unthokna ngangnaba wakreda. Thabak suba kanda thabak leithok tawgi adum tawraga leiba. Sel lauramdaidana mang thaba. Ho mama, aikhoi se thabak su haibro to o haibro. Su hairagana mama chatpikro. To o hairagana aikhoi oina chatkrage. Kadaidagi bemakoi. Asu hauro. Nangi mama chale hei. Muta amani ko na khoise. Kibu kije. Mama Tomal mafam adudagi chatkre. Ibe tombiga pakpiga mamit yengnaduna nokli. Ibe tombina hai. Masak ase hek nungsirakdaba. Pakpina. Iche nangse onthokna ngamdi ngamba jani ko. Mayamna kinariba mama Tomal masamakta phau adum nagi hekta haiwani. Tawtabani. Amaromdadi pakpiya. Thabak suriba sinmi aikoina mangondagi hena chawba tabani. Asumna ngaihak wari sanaraba tongda makhoi ani ukha amada changduna potharami. Ibe tombina sor asangba ama hondoktuna asumna hai. Urumsida hek phambadadi kaya nungaire se. Nungaire. Onthokna nungaire. Matang asida pakpigi machanupa tompokto mamagi manakta laklammi. Aiko imadubu kadaida leiba jano. Asigi ukhasida phamduna lei. Ainadi koithi thiraga. Asi haiduna mamagi manaktamna chatlammi. Mamabu yengduna. Ma. Aila ine. Pakpina machanupabu uraduna. Imagi tompok. Nangdi imagi nakta kari tawba laklibano. Aido yumda itanta leibado sum kijaraklaba. Adugi imag halake. Adugi imagi naktala ine. Wafam masida ibe tombina hai. Kaino da ibungo. Pakhang pharagabu kijai hariba asibu. Pakpina khummi. Iche aigi ichase aina khara kena mauna yokpa. Adune yamna kigan khangan bahaibado oiba. Hera pakpi. Nacha si nupani. Nangna tawribado yamna onay ko. Nupa ama oina thabak suhangadabani. Napangal puthokhangadabani niya. Pakpi machegi wafam maduda karisu khomludre. Machanupada oina yengduna. Imagi bungo nang siriba ko. Imana yumdagi chathoktana layu haina hairaga. Sakhraba nungsha marak asida. Kuchugado loina muba tare niya. Tompok na khumbi. Sabidiga koiso. Hoise. Ima khoi niya thabak sugadabasu watli. Nangna yumda nathanta leiba kijai haina hairabanina tu. Asomda niya turel ama leibani. Turel mapado uga yamna hawbani. Maduda oina leiruso. Masida tompokna nokphet tawraduna khumbi. Hoima ay asida oina leiruge. Asi haiduna hawgattuna turel na leiba maikay adomda chatkirami. Pakpi machanupana chatkhiba adubu munna yengduna lehawi. Ibe tombina amuk hairi. Pakpiya nangi na chakhuyok asidi pungshoy heksoy rehe. Karino ma iwan onare. Kaidawrage ne iche. Kaida soyrage ne. Nangi na chase haujikti pakhang haido pharabani ne. Pakhang pharaba asi phauba nahakna angang macha amadawna thamba asidi yamna soyre. Hayeng tungda aranba ningamdaba yamna phaurakani ko. Madugidi kaishu tawrida. Ichagidamak mama ayama chawthrok chawna leiriba sidi. Hay apangbi nangi wakhalsinga iko ay. Aina haibadi nangasya sumayna kanduna sum leigadawribra. Nongmati nang soydana ahal oirakani. Matam maduda nangi na chasina kari thabak sugani. Angang oiringaydagi kena mauna thamlakpana thabak so amata suba hihawraroy. Nang tungda yamna wani ko. Pakpi handamuk magi mache ibe tombina hairakliba wafam asibu tabada mahak maithonggi sakphamdo khara hongi. Ibe tombina kana deshe awat panung khara se thugaisi yumda nganna hankiba yabra yengsi. Hoi che. Asi haiduna makhoi ani
nung thugaiba amuk hawi. Somdana Tompok turel mapalda hauba u amagi makhada phamlami. Turel aduda mahak munna yengli. Nungsit naga liri sitli mahak yamna nungaiba haibado oirami. Nungai he aside. Ayumda ithanta leibabudi shida sumaina leibasina hena nungai. Hayeng khaisu mafam asida laktuna sum phamge. Harauba nungaiba amaga loinana mahak phamli. Tanjaduda ikhang haudana nungsiraba khonjel amana isai saglakpado mahak taraklami. Mamaidu sat laithoktuna haijai. Kanagi khonjel no masibo. Nupigi khonjel nini. Isai gase. Kana oiraba zano. Mahakna tariba khonjel do yamna phajaba oibana nupidu kanano haiba mahak masak khangningba phaurakle. Ai hekta hogalage. Tarakliba khonjel ashi som awang thangbasidagini. Hekta chatlaga yenglage. Tompok haugatuna chatli. Mahakna hanna yengluba matamdadi masak matau yamna phajabi nupi amana turel mapalda leiba nungpak amagi mathakta mathanta phamduna isai saklibadu uri. Ashida leirini. Matungdagi yengbadadi uthokna phajarida. Masam masisu phana sangi. Manakte hekta changchilaga kanano haibadu yenglage. Nupi asi mama tomalgi amata pokjabi machanupini. Mamingna sakhenbi kawi. Sakhenbi adumak makhatane isai sakli. Mahakna khoithumlaba khonjel aduna Tompokki thamoibu irai laina sumkhri. Tompokna nupidugi matung oirapna lepi. Nupidubu yengduna asumna kawi. Karigumba amada. Isai su yamna phajana sakpiri. Amukta tungda onthokpira uba. Ikhang haudana tarakliba khonjel asida sakhenbi matungda phat onthoi. Nupa ama leptuna leiramlibadu uri. Kari haibigadaba. Tompok nupidugi phajaba saktamadu ubada hena ngauba haibadu oikirami. Mamit adu kuptaba makai nupiduda munna yengduna leirami. Sakhenbi masak masa khangdaba nupadugi miyengda masada hainadaba phaurami. Mahakna hai. Hai, nang kanano? Kari miyeng na yengno nangido? Ai pakhangni. Nangi khoithumlaba khonjel aduda aise pungau hek ngauraba. Sakhenbi nupadugi oiriba masak matau phibamdu munna yengi. Nupadugi oiriba phibam adu ubada masada yamna hainadaba ama haibadu oirami. Sakhenbina Tompokta hai. Nangbu nuparo? Karino nasadune ison chona uriba? Pakhang mandeda nang. Kainoda? Aise pakhang ni pakhang. Adu supumse. Hera, aigi mitnara nangse nupibo mali. Kuchu kumen adudagi sawong saktani. Nupido malida. Sumdoba. Aikoi imana aise mathanta boi haiduna thabak mana amata suhandaba adugini. Nupa oiraga thabak amatta sude haisibu kaino. Thabak suba yadabra somba. Pakhangdi phare haina haibiri. Aduga thabak suba haiti kaina. Nupi aduna asumna hairamba wahai asida Tompok masadu ikaiba khara phawi. Sakhenbidu phuk haugatuna chatkirami. Tompokna mathanta haijahawi. Kainoda. Masigi nupisha angawira khangdi. Aise pakhangnine. Aigi kuchuna ka sit nan basida. Aibu nupi mali kaina. Ho sidi aina thabak amada sudabagini. Nanguma nupidi sungkoi he koijaroi. Tompok mamai amuk laithori. Nupi adugi wahai adubu ningsinglaga mahak hena saunginglami. Swaida ka leiba yaba nate. Yumda oina halaurage. Makhol khara phajai haiduna asuk yamna mi ushitaba. Tompok mamagi manakta amuk lakle. Mamabu yengtuna hai. Ma, ayumda halamage. Hai, nang basida sum layune. Nungsa marak asida sathok jasin tawduna lairabadi ichagi ngaurok ngauba kuchudo loina mushin khiba tare. Ima, asida hojik nupi ma lairami. Mana haine, aisi nupa mande, nupi ma leye. Ish, kanano niya. Karamba nupi no ni maduba. Ichabu nupi ma li kaina. Aigi ichasina kuchu kumen khara phajaba asida kalaktuna hairibo oiramgani. Adu ima, ai chalage. Swaida koina lainingdre. Hoi, chalo. Yum yaunaba chalu ko. Yumda lengdana lairamu. Ima su ngayak lairabadi halakladabani. Tompok mayum tamna chatkri. Mayum chatpagi lambi aduda masak yamna thiba kuchu muba mamingna amubi kaubi laisabi aribidu
ꯇꯣꯝꯄꯣꯛꯀ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯇꯣꯝꯄꯣꯛꯄꯨ ꯎꯕ ꯃꯇꯝꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯀꯨꯆꯨ ꯉꯧꯕ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯉꯧꯕ ꯀꯨꯆꯨ ꯑꯁꯤꯗ ꯃꯋꯣꯏꯔꯦ ꯑꯩꯅ ꯈꯪꯉꯥꯎ ꯉꯥꯎꯔꯤꯁꯦ꯫ ꯃꯥꯒ ꯑꯩꯒ ꯀꯨꯆꯨꯁꯦ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯩꯇꯥꯟꯒ ꯁꯪꯒꯣꯝꯒ ꯌꯦꯡꯅꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯅꯤ꯫ ꯈꯪꯗꯦ ꯑꯩꯗꯤ ꯃꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯂꯩꯁꯥꯗꯨꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯥꯒꯨꯝꯅ ꯄꯥꯝꯕ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯇꯥꯠ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯍꯦꯛꯇ ꯐꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ꯫ ꯑꯃꯨꯕꯤꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯌꯦꯡꯗꯨꯅ ꯀꯧꯏ, ꯍꯣ ꯄꯥꯈꯪ, ꯍꯣ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯇꯣꯝꯄꯣꯛ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯃꯣꯏꯅꯨꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯁ ꯄꯦꯜꯂꯕꯅꯤꯗ ꯑꯩ ꯉꯁꯤꯒꯤ ꯑꯩꯒꯤ ꯗꯥꯎ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤ ꯑꯃꯨꯕꯤ ꯅꯨꯄꯤꯁꯤꯒ ꯍꯦꯛ ꯊꯦꯡꯅꯔꯔꯤ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯀꯧꯔꯛꯂꯤ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯂꯣꯏ꯫ ꯑꯃꯨꯕꯤꯅ ꯑꯃꯨꯛꯀꯁꯨ ꯀꯧꯏ, ꯀꯩꯅꯣ ꯅꯁꯛ ꯏꯐ ꯐꯖꯔꯒ ꯅꯔꯣꯟꯁꯨ ꯊꯣꯛꯇꯕ꯭ꯔꯣ? ꯑꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯅꯠꯇꯦ ꯅꯍꯥꯟꯈꯩꯗꯤ ꯋꯥ ꯉꯥꯡꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ, ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ? ꯇꯣꯝꯄꯣꯛꯅ ꯁꯠ ꯈꯨꯝꯃꯤ, ꯍꯣꯏ ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯣꯕ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯀꯧꯔꯤꯕꯕꯣ? ꯁꯨꯝꯗꯧꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯕꯨꯡꯉꯣ ꯑꯗꯨꯝ ꯀꯧꯒꯦꯀꯣ꯫ ꯅꯪꯒꯤ ꯅꯆꯦꯁꯦ ꯀꯨꯆꯨ ꯈꯔ ꯃꯨꯖꯕ ꯇꯥꯔꯕꯁꯨ ꯊꯣꯏꯅ ꯊꯤꯕꯗꯤ ꯅꯠꯇꯕꯅꯤꯗ꯫ ꯁꯦꯁꯦ ꯑꯩꯈꯣꯏꯗꯧꯅ ꯀꯨꯆꯨ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯅꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ, ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯔꯤꯒꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ? ꯍꯩ ꯑꯩꯁꯦ ꯑꯔꯤꯕꯤ ꯅꯠꯇꯦꯀꯣ, ꯑꯔꯤꯕꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯆꯍꯤꯕꯨꯗꯤ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ, 30 ꯈꯔ ꯍꯦꯟꯕ ꯈꯛꯇꯅꯤ꯫ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ, ꯅꯆꯦꯕꯨ ꯌꯥꯝꯅ ꯂꯤꯔꯕ꯭ꯔꯅꯦ? ꯍꯣꯏ ꯏꯆꯦ ꯑꯃꯨꯕꯤ, ꯁꯦꯕꯣꯠ ꯑꯔꯤꯕꯗꯣ ꯊꯣꯡꯂꯒ ꯆꯥꯕ ꯍꯥꯎꯕ꯭ꯔꯅꯦ? ꯍꯥꯎꯇꯕꯅꯤꯗ꯫ ꯍꯣ ꯑꯗꯨꯅ ꯑꯔꯤꯕ ꯖꯥꯠ ꯍꯥꯏꯕꯁꯤꯃ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯅꯆꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯊꯥꯡꯅ ꯆꯛ ꯆꯛ ꯊꯤꯟꯕꯗꯧꯅ ꯊꯣꯛꯂꯦ꯫ ꯏꯆꯦꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯔꯝ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯩꯃꯥ ꯅꯪꯕꯨ ꯆꯠꯅꯤꯡꯂꯕ꯭ꯔꯣ? ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣꯗ, ꯅꯆꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ꯫ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯁꯤ꯫ ꯏꯆꯦ ꯇꯨ ꯑꯥꯗ ꯁꯟ ꯂꯥꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ, ꯑꯗꯨꯒ ꯏꯆꯦꯅ ꯁꯥꯟꯅꯅꯤꯡꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯁꯟ ꯑꯁꯤꯗ ꯁꯥꯔꯣ꯫ ꯑꯩꯗꯤ ꯆꯠꯂꯒꯦ꯫ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯝꯃꯨꯊꯣꯛ ꯍꯥꯏꯁꯤꯅꯤ ꯃꯃꯤꯠꯁꯤꯗ ꯂꯥꯕ ꯍꯥꯏꯕ ꯖꯥꯠꯇꯨꯃ ꯎꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯁꯛ ꯈꯨꯠꯊꯤꯁꯤꯒ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯇꯣꯝꯄꯣꯛ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ꯫ ꯑꯃꯨꯕꯤꯅ ꯃꯆꯤꯜꯗ ꯍꯥꯏꯍꯧꯏ, ꯑꯦ ꯑꯩꯕꯨ ꯑꯔꯤꯕꯤ ꯈꯨꯝꯃꯨꯊꯣꯛ ꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤ ꯃꯁꯛ ꯈꯔ ꯐꯖꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥ ꯋꯥ ꯉꯥꯡꯕꯤꯗꯕ ꯑꯁꯤꯗ ꯉꯁꯤꯅꯦꯀꯣ ꯑꯩꯅ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯇꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯀꯣ ꯍꯦꯛ ꯂꯩꯁꯤꯜꯂꯨꯅꯤꯀꯣ꯫ ꯑꯃꯨꯕꯤ ꯃꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ꯫ ꯇꯣꯝꯄꯣꯛ ꯃꯌꯨꯝ ꯌꯧꯔꯦ꯫ ꯙꯥꯔꯤꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯖꯩ, ꯉꯁꯥꯏ ꯊꯦꯡꯅꯕ ꯅꯨꯄꯤꯗꯣ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩꯀꯣ, ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕ ꯖꯥꯠꯅꯣ? ꯃꯃꯤꯡꯁꯨ ꯑꯃꯠꯇ ꯍꯪꯍꯧꯗꯦ ꯑꯩꯗꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯃꯗꯤ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯄꯥꯈꯪꯉꯩꯕ ꯅꯨꯄꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯈꯪꯅꯤ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯂꯧꯅꯤ ꯑꯩ꯫ ꯍꯥꯏꯁ ꯉꯥꯏꯈꯣꯅꯦ, ꯏꯆꯦ ꯑꯃꯨꯕꯤꯗꯣ ꯃꯥ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯗꯤ ꯀꯝꯗꯧꯕ? ꯃꯥ ꯂꯧꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯃꯥ ꯂꯧꯗꯧ ꯁꯔꯨꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯨꯛ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯦ ꯑꯩ꯫ ꯁꯣꯝꯗꯅ ꯄꯥꯛꯄꯤꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯗꯨꯅ ꯅꯨꯡꯗ ꯌꯩꯕꯗ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠ ꯑꯣꯏꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯙꯛ ꯍꯦꯛ ꯌꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯥꯛꯄꯤ ꯃꯈꯣꯜ ꯊꯣꯛꯅ ꯑꯌꯣ ꯑꯌꯣ ꯍꯥꯏꯅ ꯂꯥꯎꯏ꯫ ꯃꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯅ, ꯍꯩ ꯄꯥꯛꯄꯤ ꯀꯩꯗꯧꯔꯦ? ꯅꯨꯡꯊꯪꯅ ꯌꯩꯁꯤꯜꯂꯕ꯭ꯔꯣ ꯅꯪꯕꯨ? ꯃꯈꯨꯠ ꯈꯨꯕꯤꯗꯨ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯈꯨꯝꯃꯤ, ꯏꯆꯦ ꯅꯨꯡꯊꯪ ꯑꯁꯤꯅ ꯑꯩꯒꯤ ꯈꯨꯕꯤ ꯑꯁꯤꯗ ꯌꯩꯁꯤꯟꯈ꯭ꯔꯦ, ꯅꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯀꯝꯗꯧꯅꯤ? ꯅꯪꯕꯨ ꯌꯦꯡꯂꯤ ꯌꯦꯡꯂꯒ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯁꯦꯁꯦ ꯀꯗꯥꯏꯅꯣ ꯏꯆꯦ ꯌꯦꯡꯒꯦ꯫ ꯏꯆꯦ ꯌꯥꯝꯅ ꯅꯥꯔꯤꯕꯁꯤꯗꯤ꯫ ꯁꯦ ꯊꯕꯛ ꯁꯨꯕꯁꯤ ꯂꯦꯞꯄꯣ, ꯑꯁꯤꯗ ꯍꯧꯔꯤꯕ ꯃꯅꯥꯁꯤ ꯊꯠꯂꯒ ꯈꯨꯗꯣꯝꯕꯤꯗꯨꯗ ꯌꯦꯠꯁꯤꯟꯁꯤ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯃꯅꯥ ꯑꯃ ꯊꯠꯇꯨꯅ ꯅꯣꯏꯈꯥꯏ ꯑꯗꯨꯒ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨꯗ ꯅꯞꯁꯤꯜꯂꯤ꯫ ꯅꯪꯕꯨ ꯅꯥꯕ ꯈꯔ ꯐꯕ꯭ꯔꯣ? ꯈꯔꯗꯤ ꯍꯟꯕ ꯃꯥꯜꯂꯤ ꯏꯆꯦ, ꯅꯥꯕꯅ ꯀꯩꯅꯣꯝꯅꯤꯀꯣ꯫
ꯅꯨꯡꯊꯪꯅ ꯈꯨꯠꯇ ꯌꯩꯁꯤꯟꯕꯒꯤ ꯈꯨꯅꯥ ꯑꯁꯤꯗꯤꯕꯀꯣ ꯂꯩꯇ꯭ꯔꯕꯖꯥꯠꯅꯤ꯫ ꯐꯔꯦꯁꯦ, ꯉꯁꯤꯗꯤ ꯊꯕꯛ ꯑꯁꯦ ꯁꯨꯕ ꯂꯣꯏꯁꯤꯜꯂꯁꯤ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ꯫ ꯄꯥꯛꯄꯤ ꯃꯈꯨꯠꯀꯤ ꯑꯅꯥꯕꯗꯨ ꯍꯦꯟꯅ ꯆꯤꯛꯄ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ, "ꯑꯌꯣ, ꯑꯁ, ꯑꯩ ꯌꯥꯝꯅ ꯅꯥꯔꯦ, ꯑꯩ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ, ꯑꯌꯣ ꯏꯃꯥ." ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯅꯕ ꯑꯃꯨꯛ ꯀꯧꯏ꯫ "ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯄꯥꯜꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ, ꯏꯃꯥꯁꯤ ꯌꯥꯝꯅ ꯅꯥꯔꯦꯅꯦꯍꯦ." ꯏꯃꯨꯡꯗꯒꯤ ꯇꯣꯝꯄꯣꯛ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" "ꯏꯃꯥꯁꯦ ꯌꯥꯝꯅ ꯅꯥꯔꯦ, ꯅꯨꯡꯊꯪ ꯑꯗꯨꯅ ꯅꯨꯡꯗꯗꯤ ꯌꯩꯗ ꯑꯩꯒꯤ ꯈꯨꯕꯤ ꯑꯁꯤꯗ ꯑꯣꯏꯅ ꯙꯣꯛ ꯍꯦꯛ ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯈꯨꯕꯤꯁꯦ ꯏ ꯑꯁꯤꯕ ꯆꯪꯂꯦ." "ꯍꯥ, ꯀꯗꯥꯏ ꯏꯃꯥ, ꯑꯩ ꯌꯦꯡꯒꯦ." ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯏꯃꯥ, ꯅꯪ ꯌꯥꯝꯅ ꯅꯥꯔꯕ꯭ꯔꯣ?" "ꯅꯥꯕ ꯅꯥꯗꯕ ꯑꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ. ꯏꯃꯥꯅ ꯊꯋꯥꯏ ꯋꯥꯔꯤꯕ ꯑꯁꯤꯗꯤ ꯈꯨꯕꯤ ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯁꯣꯛꯇꯨꯅ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯏꯃꯥꯅ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯒꯅꯤ? ꯏꯃꯥꯅꯦ ꯅꯨꯡ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ." "ꯑꯗꯨꯒꯤꯔꯣ ꯏꯃꯥꯅ ꯋꯥꯔꯤꯁꯦ? ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯕꯗꯨꯕꯨ?" "ꯄꯣꯊꯥꯗꯨꯅ ꯂꯩꯕꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯊꯕꯛ ꯁꯨꯒꯅꯤ? ꯀꯅꯥꯅ ꯁꯦꯜ ꯇꯥꯟꯒꯅꯤ?" "ꯌꯥꯅꯤ ꯏꯃꯥ, ꯍꯌꯦꯡ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯣꯏꯅ ꯇꯥꯜꯂꯒ ꯂꯣꯏꯔꯦ." ꯇꯣꯝꯄꯣꯛꯀꯤ ꯃꯁꯥꯗ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ꯫ ꯄꯥꯈꯪ ꯐꯥꯔꯕ ꯑꯗꯨ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯧꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯕ ꯅꯣꯝꯕꯒꯤ ꯋꯥꯈꯜ ꯑꯗꯨꯃ ꯃꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯛꯄꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ "ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯌꯥꯗꯧꯔꯤꯕ ꯖꯥꯠꯂꯅꯦ? ꯈꯨꯕꯤ ꯑꯁꯤꯃꯗꯤ ꯂꯦꯡꯕ ꯐꯥꯎ ꯌꯥꯗ꯭ꯔꯦ. ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯆꯦꯡ ꯁꯨꯕꯒꯤ ꯄꯨꯈꯝ ꯊꯥꯡꯒꯠꯀꯅꯤ? ꯍꯣꯏꯗ, ꯈꯥꯕꯩꯅ ꯀꯣꯠꯂꯒ ꯍꯥꯞꯄ꯭ꯔꯥ ꯑꯃ ꯍꯦꯛꯇ ꯇꯧꯔꯒ ꯂꯣꯏꯔꯦ." ꯄꯥꯛꯄꯤ ꯆꯦꯡ ꯆꯥꯝꯃꯤ꯫ "ꯃꯍꯤꯁꯤꯗꯤ ꯀꯃꯥꯏꯅ ꯆꯤꯊꯣꯛꯀꯅꯤ? ꯀꯟꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ." ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ꯫ "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯑꯃꯨꯛꯇ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯎꯅꯦ. ꯏꯃꯥꯁꯦ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯂꯤꯅꯤ. ꯅꯪꯕꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯂꯔꯣꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." ꯇꯣꯝꯄꯣꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ?" "ꯁꯦ, ꯆꯦꯡ ꯆꯥꯝꯕꯒꯤ ꯃꯍꯤꯁꯦ ꯑꯃꯨꯛꯇ ꯆꯤꯊꯣꯛꯑꯣ ꯈꯨꯖꯥꯝ ꯀꯣꯟꯁꯤꯗ." "ꯍꯣꯏ ꯏꯃꯥ." ꯇꯣꯝꯄꯣꯛꯅ ꯀꯣꯝꯄꯥꯛꯇꯨ ꯄꯥꯏꯗꯨꯅ ꯃꯍꯤ ꯆꯤꯊꯣꯛꯄꯗꯣ ꯍꯩꯇ꯭ꯔꯗꯨꯅ ꯆꯦꯡ ꯈꯔ ꯑꯃ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯛꯄꯤꯅ, "ꯅꯪꯕꯨ ꯆꯦꯡꯒ ꯂꯣꯏꯅ ꯇꯥꯔꯦꯅꯦꯍꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯗꯕꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯍꯩꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯝꯕꯅꯗꯤ ꯌꯥꯔꯣꯏꯗꯧꯔꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅꯦ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯁꯨꯕ ꯍꯧꯅꯕ ꯇꯧꯁꯤꯀꯣ." "ꯀꯩꯅꯣ ꯏꯃꯥ, ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯆꯥ ꯑꯩꯕꯨ ꯊꯕꯛ ꯁꯨꯍꯟꯒꯅꯤ ꯀꯥꯏꯗꯅ? ꯉꯝꯂꯣꯏ, ꯑꯩ ꯊꯕꯛ ꯁꯨꯕ ꯉꯝꯃꯣꯏ." "ꯍꯩ, ꯅꯪꯕꯨ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯅꯃꯥ ꯑꯩꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯃꯐꯩ. ꯅꯪꯕꯨ ꯍꯌꯦꯡ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯧꯔꯤꯕꯅꯣ? ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ. ꯏꯃꯥꯅ ꯅꯆꯥꯒꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯠꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯗꯤ." "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯁꯤꯕꯨ ꯏꯃꯥꯅ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯅꯪꯁꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯗꯦꯗꯀꯣ." "ꯏꯃꯥ, ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯕꯤꯔꯒꯅꯨ. ꯅꯆꯥ ꯑꯩꯁꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ. ꯆꯥꯛꯇꯣ ꯂꯣꯏꯅꯕ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯡꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯛꯄꯤꯅ, "ꯆꯥꯕ ꯇꯨꯝꯕꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯅꯪ. ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ. ꯍꯌꯦꯡ ꯀꯣꯟꯅ ꯅꯪ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ." ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯇꯣꯝꯄꯣꯛꯇꯤ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ "ꯆꯥꯊꯣꯛꯂꯕꯅꯤꯅ ꯇꯨꯝꯕ ꯇꯥꯕꯅꯤ. ꯆꯥꯕ ꯇꯨꯝꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ. ꯑꯩꯗꯤꯅꯦ ꯆꯥꯔꯒ ꯇꯨꯝꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ. ꯆꯥꯕ ꯇꯨꯝꯕ ꯄꯥꯝꯖꯕ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯊꯕꯛ ꯁꯨ ꯀꯥꯏꯅ. ꯑꯩ ꯊꯕꯛ ꯁꯨꯕ ꯉꯝꯂꯣꯏ." ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯍꯤꯞꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯕ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯀꯨꯆꯨ ꯃꯨꯕꯤ ꯅꯨꯄꯤꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗꯅꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃꯨꯕꯤꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯖꯩ, "ꯀꯨꯟꯗꯣ ꯄꯔꯦꯡꯁꯦ ꯅꯤꯡꯊꯤꯅ ꯂꯦꯡꯒꯦ. ꯍꯣꯔꯦꯟꯅꯦ ꯇꯣꯝꯄꯣꯛꯀꯤ ꯉꯛꯁꯝꯗ ꯍꯨꯛꯀꯦ. ꯑꯃꯨꯕꯤ ꯑꯩꯅ ꯄꯥꯝꯈꯤꯕ ꯅꯤꯡꯈꯤꯕ ꯄꯣꯠꯁꯛꯄꯨ ꯐꯪꯗꯦ ꯍꯥꯏꯕ꯭ꯔꯣ? ꯃꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩ ꯌꯥꯗꯕ ꯇꯥꯔꯕꯁꯨ
ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯗꯧꯔꯦꯗꯅ ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯃꯍꯧ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤꯀꯣ ꯑꯃꯨꯕꯤ ꯀꯨꯟꯗꯣꯗꯨ ꯃꯈꯥ ꯇꯥꯅ ꯂꯦꯡꯂꯤ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯄꯥꯛꯄꯤꯅ ꯃꯆꯦ ꯏꯕꯦꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯆꯦ ꯃꯍꯥ ꯃꯇꯣꯃꯥꯜꯁꯦ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯈꯤꯗ꯭ꯔꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯎꯄꯥꯏꯗ ꯂꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯖꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯒꯗꯧꯔꯦꯗꯅ ꯏꯕꯦꯇꯣꯝꯕꯤꯅ ꯄꯥꯛꯄꯤꯌꯥ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ ꯑꯗꯨꯕꯨꯅꯤ ꯄꯥꯛꯄꯤ ꯑꯃꯔꯣꯝꯗ ꯅꯃꯥꯅꯆꯥ ꯑꯅꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯃꯥ ꯃꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤꯅ ꯑꯋꯨꯟꯄꯣꯠ ꯀꯥꯏꯁꯦ ꯌꯥꯝꯅ ꯎꯠꯂꯛꯏꯗꯣ ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯒꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯨꯍꯣꯡꯒꯗꯧꯔꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯑꯗꯨ ꯏꯆꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯦ ꯏꯆꯥꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤ ꯁꯨꯔꯤ ꯀꯅꯥꯒꯤꯗ ꯍꯥꯟꯅ ꯆꯠꯇꯨꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯗ ꯑꯔꯥꯡꯐꯝꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯄꯥꯛꯄꯤ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯖꯗ꯭ꯔꯦ ꯃꯥꯁꯨ ꯃꯀꯣꯛ ꯉꯥꯎꯍꯧꯏ ꯃꯥ ꯃꯇꯣꯃꯥꯜ ꯍꯣꯏꯒꯤꯗ ꯍꯥꯟꯅ ꯆꯠꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯃꯨꯕꯤ ꯍꯣꯏꯗ ꯍꯥꯟꯅ ꯆꯠꯇꯧꯔꯤꯕ꯭ꯔꯥ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯏ ꯂꯨꯗꯧꯔꯤꯗ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯕꯣꯔ ꯑꯃꯅ ꯅꯣꯡꯃꯗ ꯀꯩꯅꯥ ꯑꯅꯤꯒ ꯂꯨꯍꯣꯡꯕ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯇꯨꯃꯤꯟꯅ ꯍꯦꯛ ꯐꯝꯂꯒ ꯂꯩꯊꯣꯛꯄ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯁꯤꯜꯂꯨ ꯑꯩꯁꯨ ꯑꯁꯣꯝꯗ ꯐꯝꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯍꯣꯔꯦꯟ ꯂꯣꯏꯕ ꯐꯥꯎ ꯂꯩꯕꯤꯒꯗꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯅꯤꯗ ꯄꯥꯛꯄꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯇꯣꯝꯄꯣꯛ ꯀꯧꯒꯦꯠꯀ ꯌꯦꯠꯇꯨꯅ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯝꯃꯤ ꯃꯆꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯗꯨꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯩꯗꯀꯣ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯕꯤꯒꯤ ꯃꯌꯨꯝꯗꯁꯨ ꯇꯣꯝꯄꯣꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯅ ꯀꯣꯏꯔꯥꯡ ꯂꯥꯡꯂꯝꯃꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯁꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯕ ꯍꯧꯆꯤꯜꯂꯝꯃꯤ ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤ ꯌꯦꯡꯗꯨꯅ ꯍꯥꯏ ꯄꯥꯒꯤ ꯕꯦꯃꯥ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯑꯋꯥꯠꯄ ꯂꯩꯔꯕꯗꯤ ꯏꯄꯥꯗ ꯍꯥꯏꯔꯣ ꯏꯄꯥꯅ ꯁꯨꯅꯕ ꯂꯣꯏꯅ ꯂꯩꯒꯅꯤ ꯕꯥꯕꯥ ꯌꯥꯔꯅꯤꯗ ꯄꯥꯕꯅ ꯍꯥꯞꯄꯤꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯖꯔꯤ ꯁꯣꯝꯗꯅ ꯐꯖꯇꯣꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯀꯞꯂꯤ ꯑꯩꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯕ ꯇꯥꯇꯣꯝꯄꯣꯛꯅ ꯉꯁꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯕ ꯃꯍꯥꯛꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯦ ꯀꯞꯄ ꯇꯣꯛꯂꯣ ꯏꯃꯥ ꯅꯆꯥ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯦ ꯃꯥꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯅꯃꯥ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯁꯤꯅꯦ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯑꯩꯗꯤꯅꯦ ꯏꯊꯟꯇ ꯊꯥꯡꯅ ꯊꯤꯜꯂꯒ ꯁꯤꯖꯒꯗꯕꯅꯦ ꯃꯥꯡꯂꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯁꯤ ꯇꯣꯝꯄꯣꯛꯅ ꯉꯁꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯤ ꯅꯨꯄꯤ ꯑꯅꯤꯅꯤ ꯃꯈꯣꯏꯅ ꯀꯨꯟꯗꯣ ꯍꯨꯛꯄ ꯍꯥꯟꯗ꯭ꯔꯤꯉꯩ ꯅꯪꯅ ꯍꯥꯟꯅ ꯀꯨꯟꯗꯣ ꯍꯨꯛꯀꯗꯕꯅꯤ ꯏꯃꯥ ꯑꯩꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯆꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯦꯡꯗꯨꯅ ꯊꯝꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯅꯤ ꯂꯩꯌꯦ ꯐꯖꯇꯣꯟꯅ ꯎꯄꯨꯗꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯅꯤꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯎꯠꯂꯤ ꯐꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯕꯤꯒꯤ ꯃꯃꯥꯅ ꯃꯆꯥꯗ ꯍꯥꯏ ꯏꯕꯦꯝꯃ ꯏꯃꯥꯅ ꯇꯥꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯃꯍꯥ ꯃꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯦ ꯃꯁꯤꯗ ꯑꯃꯨꯕꯤꯅ ꯍꯥ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯑꯩꯁꯨ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯀꯅꯤ ꯃꯁꯤꯗ ꯂꯨꯍꯣꯡꯕꯅ ꯀꯥꯟꯅꯔꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯣꯡꯂꯨꯁꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯂꯥꯎ ꯏꯆꯥꯗꯒꯤ ꯐꯖꯕ ꯃꯈꯣꯏꯅ ꯀꯔꯤꯗ ꯍꯦꯜꯂꯗꯅ ꯀꯔꯤꯒꯤ ꯃꯈꯣꯏꯒ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗꯅꯤ ꯄꯥꯛꯄꯤꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯇꯣꯃꯥꯜꯕꯨ ꯎꯔꯗꯨꯅ ꯃꯥꯃꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ ꯇꯣꯃꯥꯜꯅ ꯍꯥꯏ ꯏꯕꯦꯝꯃ ꯂꯩꯀꯥꯏꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯂꯩꯔꯦ ꯇꯣꯃꯥꯜ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯕ ꯇꯥꯔꯤꯗꯅ
ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯍꯣꯏ, ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯅꯨꯄꯤ ꯑꯅꯤ ꯑꯣꯏꯔꯕ ꯃꯥꯜꯂꯤꯅꯦ. ꯑꯗꯨꯕꯨ ꯄꯥꯛꯄꯤ, ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯩꯍꯜꯂꯣꯏ. ꯇꯣꯝꯄꯣꯛꯄꯨ ꯃꯥꯒꯤꯗ ꯑꯣꯏꯍꯟꯒꯅꯤ. ꯃꯈꯣꯏꯗꯒꯤ ꯍꯥꯟꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯣꯛꯅꯕ ꯍꯥꯏꯗꯨꯅꯅꯤ ꯏꯄꯥ ꯏꯆꯥ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ. ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ. ꯄꯥꯒꯤꯕꯦꯝꯃ, ꯁꯤꯁꯦ ꯇꯣꯝꯄꯣꯛ ꯑꯁꯤꯗ ꯂꯩꯔꯦ. ꯅꯪꯒꯤ ꯀꯣꯟꯗꯣ ꯄꯔꯦꯡꯗꯣ ꯍꯦꯛꯇ ꯍꯥꯟꯅ ꯍꯨꯛꯍꯧꯔꯣ. ꯏꯕꯦꯇꯣꯝꯕꯤꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯃꯥꯃꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯗ. ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯤ ꯈꯪꯗꯦ, ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅꯗꯤ ꯇꯣꯝꯄꯣꯛ ꯐꯪꯗ꯭ꯔꯕꯗꯤ ꯁꯤꯒꯅꯤ ꯍꯥꯏꯔꯤꯌꯦ. ꯑꯗꯨꯒꯤꯅꯤ ꯇꯧꯗꯕ ꯌꯥꯗꯕ. ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ. ꯊꯣꯏꯅꯨꯅ ꯍꯥꯏ. ꯏꯆꯦ, ꯃꯈꯣꯏ ꯀꯅꯥꯃꯠꯇꯒ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒ ꯑꯣꯏꯅ ꯂꯨꯍꯣꯡꯒꯗꯕꯅꯤ. ꯏꯃꯥꯒꯤ ꯑꯃꯨꯕꯤꯌꯥ, ꯁꯦꯁꯦ, ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯦ. ꯅꯪꯒꯤ ꯀꯨꯟꯗꯣꯗꯣ ꯍꯦꯛꯇ ꯍꯨꯛꯂꯨꯔꯣ. ꯄꯥꯛꯄꯤꯅ, ꯊꯣꯏꯅꯨ, ꯀꯔꯤꯅꯣ ꯅꯃꯥ ꯅꯆꯥ ꯑꯅꯤꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯑꯃꯨꯛ? ꯏꯆꯦ, ꯅꯆꯥꯅꯨꯄꯥꯁꯦ ꯏꯌꯥꯅꯨꯄꯥ ꯑꯣꯏꯖꯒꯦ, ꯑꯗꯨꯒꯤꯅꯤ. ꯄꯥꯛꯄꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ. ꯃꯤꯀꯨꯞꯇꯨꯗ ꯐꯖꯇꯣꯟꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯂꯥꯛꯂꯝꯃꯤ. ꯐꯖꯇꯣꯟꯅ ꯍꯥꯏ. ꯇꯥ ꯇꯣꯝꯄꯣꯛ, ꯅꯪ ꯂꯥꯛꯄ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯅꯈꯣꯏꯗ ꯂꯥꯛꯂꯕꯅꯤ. ꯁꯤ, ꯑꯩꯅ ꯂꯦꯡꯕ ꯀꯨꯟꯗꯣꯁꯤꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯍꯨꯛꯂꯒꯦ. ꯏꯕꯦꯇꯣꯝꯕꯤꯅ ꯈꯪꯂꯥꯎ ꯂꯥꯎꯏ. ꯀꯔꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯅꯈꯣꯏ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯕꯔꯣ? ꯇꯣꯝꯄꯣꯛ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ. ꯀꯩꯅ꯭ꯌꯥ ꯑꯍꯨꯝ, ꯅꯣꯡꯃꯗ ꯅꯨꯄꯤ ꯑꯍꯨꯝ ꯄꯨꯂꯞ ꯂꯨꯍꯣꯡꯕ. ꯀꯩꯅ꯭ꯌꯥ ꯑꯍꯨꯝ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯣꯝꯄꯣꯛ ꯋꯥꯟꯊꯈꯤꯔꯝꯃꯤ. ꯂꯩꯃꯥꯏꯗ ꯃꯁꯥꯗꯣ ꯍꯥꯏꯊꯈꯤꯔꯝꯃꯤ. ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯝꯄꯣꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ. ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯖꯩ. ꯏꯁ, ꯁꯤꯔꯝꯅꯤꯗ. ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯅ꯭ꯌꯥ ꯑꯍꯨꯝ, ꯑꯩ ꯂꯨꯍꯣꯡꯉꯔꯣꯏ. ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ. ꯇꯣꯝꯄꯣꯛ ꯑꯗꯨꯝꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯕꯛ ꯑꯣꯏꯅ ꯁꯨꯔꯝꯃꯤ, ꯁꯦꯜ ꯇꯥꯜꯂꯝꯃꯤ. ꯄꯥꯛꯄꯤ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯇꯣꯝꯄꯣꯛꯅ ꯂꯥꯏꯔꯕꯤ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯔꯝꯃꯤ.